HOUKHIBA Zungi Tang Kunmapanda Nungbrang Makha LEIKAI MUTUM DINESH KOUBA MIWOI ama LEIRONGTHEL PITRA Primary School MANAKTAGI KCP PWZ ki active member ni Haina Police na fari HAIRIBA si Aranba Amadi Semjin Sajinba Wapham ni Haina Nongbram Apunba Meira Paibi ki Maikeidagi Fongdorakli Nongbram Apunba Meira Paibi ki Secretary SS Suniji na press thadorokpa video footage amada MUTUM DINESH HAIRIBA MIWOI asi Ningel Hoton the Rehabilitation Center chalaiduna Naha kayabu nisagi ipaktagi kannanaba honajariba misak amani maki staff manga police na fazin khraba matung MUTUM DINESH na makhoibu lauthokpa chatpada Thobal Police Commando na KCP PWZ gi member ni Haina numit adumaktada fazin khibani maram asina MUTUM DINESH pu athuba matamda condition amata yaudana thadokpira u Haina Fongdorakli Han June gi tang kunmapan tha taruk 2025 numit asida Nongbram Makha LEIKAI dagi MUTUM DINESH HAIRIBA nipa asi LEIRONGTHEL PITRA Primary School MANAKTAGI KCP PWZ gi kedarni haina phariba misak ase KCP PWZ ga mari amata leinade ma HAIRIBA KCP PWZ gi kedar sunate ma hauji mak ningen hotonda Rehabilitation Center hang leiriba misak amani paramaduna mahak athuba matamda thadopiro karigumba mahak athuba matamda thadopiraktaba taragadi makha tana Nongbram Apunba Meira Paibi club pullakanda akoi akanba khungjang kya jangchinjarkani haiba wapham asi ngasi sarkar thamjage